Ngasishu tasengna thokiba akiba wari ama hoi entertainment YouTube channel asina puduna lakchari wari asi mayam gi mafamda lijaba matamda ai haina lijagi hojik mayam puna taminasi ai gi ming tomba kawi ai gi ne haibada imana tana kana sulaiti nungti numi khudingi aina singchanba singyan ma chali masina ai gi imung pujai nongmadi laibak phaba haigadra daw yadaba haigadra aigi mada layong khangdaba laina manari numitsi aishu chingdagi sing chalaga thangnaba khulgi kaithial amada sing yolaga yumgi chengchak walaga yumda yang wana halai aina yum yorokpa matamda ichik chikpagum tawi mapanda leptuna aina imabu kawi adubu imada khumdi matam sida ai imungda yamyangna chencheli aina imagi kada changba matamda imada masha yamna nei khonchen thokna macha ingonda wa ama phawa haiba ngamlamde matam dudagi aina lekai gi okto thoba ta khamba kauduna imabu hospital da puduna chali hospital yorba matungda doctor amana ingonda imagi phibamse ludong mali test khara tausi ultrasound su losi hairai adubu khutadi shel ama phawba leiti ai ithanda kanjaki kadai dagi shena imagi test tawba tawpham khangdana ithanta tumina kapi ngahak leiraba matungda imabu potha handuna ai mapana thori tawpham khangdana matha sana chatlingai khunthangnabadagi imanaba ama manaw nupa layengbagi lai masu hidak leiba thorakpa oira mali itaw duga iga thengnari aikhoi ani wari sanai masu manaw nupa anabagi maramda hai aishu imagi maramda hai aduga aigi awaba nuai tabase loina tami marup aduna aingonda singyanbagi wafam ama haudoi selsu yamna phangi hai aishu thabakta yamna suningi adubu ima yengsimbinaba leite hai itawna matam kharadi imada yengsinbige hai itawge wahaido tarubadagi aishu ikui kuidana singyanba chali akoina chaliba chingase amuk phawa chatriba famni chingya sida mishu yamna leibu udi yum mari manga dagi hena akoina chingka dringai singyal hangadoriba mapu aduna hai chingi chingai yorpa matamda nakhoigi tumpham chafam hana semu aduga hayeng nongalaga phajaba uyalu aduga nakhoigi sel singdi nakhoigi imungda piramlabani tawbatabu nakhoi kharadi chiksal asumna mapu aduna hairamba wahai sing aduda chingnaba kharadi phawi mapu aduna aikhoida chana thaknaba kharaga tumpham chafam semnaba pochai kharaga sinarami mapu aduna chatlamdaida amu hai nakhoina mafam asida uyanba matamda asoi ngam yawrabasu nasa nasagi daita oigadabani asumna hairamlaga mapu ado chatki wai sing adu tarubada aisha tawpham khangdi isase ihai hainade aduba ai imabu layengnaba sen tandabadi yade kirusukina thabakse tawba taram aiga lakminaba makhoisu lairaba tawde yadaba mathau magum lakpo oirami akhoi manga puna chingi chingai tamna wana karami chingi chingai yorakpa matamda akhoi manga isa isagi pochai sing lokthoknaduna tumpham chafam semi nungdang wairam yorakpada ahal amana chak thongnaba sing akangba thiba chatki marup ani amana chak thongnaba sem sai ahal amana potha sangda potha duna lei aduga aina hospital da lehoba imadugi khanbada matha sarami singchanba chatkiba ahal adusu makhota sing akangba khara paiduna halai ahal adusu waraba male tumpham lomda changki nakan amadana marup ani duna thong thakpa hokre ai suwabagi mai hokpham nakanda hoba achouba umagi makhongda pothai ngak leiraba matungda marup amana aibu haudoktuna chak loire chanaba tawrisi hairei akhoi manga puna chak chaminare chak chaba loiraga akhoi manga puna potha sangda changai akhoi manga puna magi wari linaduna amukka amukno tawnarami
Wari nungairigai ahingi pung 12 makai baro muk tagadori. Ahal amana hai pungse thengi tumnaba tawrse hai. Matam sida aikhoi tumnaba sem sare. Khangaude tumthak hek tobaga nolai nungsit yam kanna sini. Akhoisu tumgi tarambado phuk phuk haugatna duna akhoina semliba pothasang adugi makhongsingda khopai chena paiduna kallaba nungsitagi paithoktanaba hotnai. Nongalamdai mikup kharada nungsit chitpada pharami. Ngak pothakisi haina akhoi ngangnai. Adubu ahal amana hairi. Potharabadi akhoina sudoriba thabakse mangam chatlaroi. Aduna akhoina yandoriba usingse yengusi hai. No hek ngan baga akhoi isa isa gi kholai paiduna singyam phamai kai tamni chatli. Maphamse angakpani amuk phawa udaba ngaktani urisi. Maphamsegi phajaraba using khangde yenguba khudimak angakpa phawi. Ahal amana phajaraba ujaw ma hana yangi tawi. Matamsida ahal amana hai uda achobani layoiraba u mali. Aduna haija nonjaraga hayingoina yanmana pharoidra. Khara pikthaba usingse hana yanmana pharoidra. Ahal amaduna amu hai akhoina u yandoribase hapta ama khaktani. Akaknaba matamni hairiba. Akhoina sudoriba thabaksiga makhoina piriba selduga akhoina sudoriba thabaksiga sena heli. Aduna akhoigi thabakse mangam chatnaba adum tawkhibana phai. Ahal sigi wahisina ahal amado wa makha takhidre. Matam sidagi aisu u yanba hori. Marup anisu u yanba hokre. Ahal amadasu u masa ama yanba hokre. Ujaw yange tawramba ahal aduna singjang hek thabaga khangaude yamna yakpa khonjen amana lawbagi makhol ama tai. Matamduda ahal ado masa pumba tak 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 niktuna leirami. Mamit launa mathakta yingduna leirami. Matam sidagi akhoi manga potha sangtamna mafam sida kuina panthadana potha sangtamna amuk chatli. Potha sang yauruba matungdasu ahal amada lai tongmagum masada niktuna lei. Akhoisu tawpham khangde. Ahal amaduna yamna pakatuna lei. Masigi matungda aikhoi numit khumni phawbadi using marang kaina yali. Tarukni chanba numita ngasai ahal amada arum layo kanna horai. Laying sangsu leitaba hidaksu phangdaba mafamsida akhoi tawpham khangdana magi thokpa tumina lei. Hayeng chatlani haiba ngasigi numitsida akhoi amu makha tana u yali. Adubu ahal amadudi pothasangda pothaduna leihoribani. Akhoi marina nakal amada u yali. Nungdang wairam yaurakpada akhoi amu pothasangda halei. Angakpani ahal amada u amagi masada mathanta phamduna makhongai bisanaduna leirami. Masi ubada aisha khongdagi kok phawa tu chongkiba khangaude. Makhoi ahumsu yamna pakhatlami. Ahal amana ahal amadubu makhada kumnaba phana kana hai. Adubu ahal amada sungya yade. Akhoi su tapham khangde phana kana themnaudana hai. Adubu ahal amada makhada kumu haiba yade. Nungdang su oire thengna thengjilakpane wana wabane sumfamdana leibadi yadabana marup anina sak thongba hokhi. Ahal amaduna pothasangda changki. Aina uthakta tongliba ahal adugi ukhongda ahal aduna kumba ngairi adusu yamna kinani. Ngahak leiraga marup aniduna sak loire chanaba tawrsi hairi. Matamsida khangaude ahal ado uthaktagi kumai. Aduga aingonda munna yenglaga hairami. Aidi sirabani. Nakhoigi lambi thiro. Wahisi tabada isha yamna pakali yamna suki. Chak chaba phawba phajana chaba ngamdi. Ahal amada chak chaba loiraga khong hamugi haina chakki. Akhoisu pothasangda pothaba changi. Aidi ahal adugi wahiduna tumba yade. Adubu makhoidi wabanara kaino horai khaiba hokre. Aisu ahal amana haiba wado makhoida haidi. Ithanta pakhanda khanjinduna yamna kirami. Ngahak leiraba matungda saramira khangdaba yamna hoba khonjel ama tai. Matamsidagi tumduna leiraba makhoi ahumsu phuk phuk hawale. Yamna suki. Ahal amadu kadai chakre hangai.
ꯋꯥꯍꯩ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯅ ꯈꯨꯝꯃꯤ, ꯑꯩꯁꯦ ꯁꯤꯔꯕꯅꯤ, ꯅꯈꯣꯏꯒꯤ ꯂꯝꯕꯤ ꯊꯤꯔꯣ, ꯑꯁꯨꯝꯅ ꯑꯍꯜ ꯑꯃꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯃꯈꯣꯏꯗ ꯇꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯕ ꯏꯃꯥꯗꯣ ꯑꯀꯤꯕꯒꯤ ꯃꯌꯥꯏꯅ ꯄꯨꯡꯀꯥꯎ ꯀꯥꯎꯈꯤ꯫ ꯑꯍꯜ ꯑꯃꯗꯨꯅ ꯃꯥꯡꯈ꯭ꯔꯕ ꯑꯍꯜ ꯑꯃꯗꯣ ꯊꯤꯔꯨꯁꯤ ꯍꯥꯏꯔꯛꯏ꯫ ꯃꯇꯝꯁꯤꯗ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯑꯉꯥꯡ ꯀꯞꯄ, ꯅꯨꯄꯤꯅ ꯀꯞꯄ, ꯅꯨꯄꯥꯅ ꯂꯥꯎꯕ, ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯏ꯫ ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯦ, ꯀꯤꯕꯅ ꯍꯛꯆꯥꯡꯁꯦ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯑꯍꯜ ꯑꯃꯗꯨꯅ ꯍꯥꯏ, ꯃꯥꯡꯈ꯭ꯔꯕ ꯑꯍꯜꯗꯣ ꯐꯪꯅꯕ ꯊꯤꯁꯤ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯀꯤꯅ ꯑꯍꯜ ꯑꯃꯗꯣ ꯊꯤꯕ ꯆꯠꯂꯤ꯫ ꯑꯀꯤꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯀꯤꯕ ꯑꯃꯃꯨꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯪꯍꯧꯗꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯤ, ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯔꯥꯁꯨ ꯂꯣꯏꯅ ꯃꯨꯠꯈꯤ꯫ ꯈꯪꯍꯧꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ꯫ ꯑꯩꯁꯨ ꯊꯋꯥꯏ ꯍꯤꯡꯉꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡꯈꯣꯡ ꯇꯝꯅ ꯑꯃꯝꯕ ꯂꯝꯕꯤꯗꯨꯗ ꯆꯦꯟꯊꯩ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯁꯨ ꯁꯣꯛꯄꯅ ꯋꯥꯕꯅ ꯂꯣꯏꯔꯤ꯫ ꯈꯣꯡ ꯈꯨꯠ, ꯃꯤꯠ ꯃꯥꯏ ꯇꯤꯡꯈꯪꯅ ꯌꯥꯠꯄꯒꯤ ꯂꯣꯏꯅ ꯍꯨꯕꯥꯠꯂꯤ꯫ ꯑꯩꯅ ꯁꯨꯝ ꯀꯨꯝꯊꯔꯛꯄꯗ ꯑꯍꯜ ꯑꯃ ꯃꯥꯡꯈꯤꯕꯗ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯒꯦ ꯍꯥꯏꯔꯁꯨ ꯋꯥꯕꯅ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ꯫ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯅ ꯃꯥꯡꯗ ꯇꯥꯔꯤꯕ ꯑꯁꯤꯕ ꯑꯍꯜꯗꯨꯒꯤ ꯍꯛꯆꯥꯡꯗꯣ ꯀꯥꯟꯗꯨꯅ ꯆꯦꯜꯂꯤ꯫ ꯚꯥꯞꯅꯔꯥ ꯋꯥꯈꯜꯅꯔꯥ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯟꯅꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯁꯨ ꯀꯤꯕꯅ ꯍꯟꯅ ꯌꯦꯡꯗꯅ ꯑꯗꯨꯝ ꯆꯦꯜꯂꯤ꯫ ꯑꯩꯁꯨ ꯈꯪꯗꯦ, ꯌꯥꯝꯅ ꯋꯥꯡꯗꯕ ꯂꯣꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯣꯏꯕꯅ ꯂꯣꯛꯇꯣ ꯑꯩꯁꯨ ꯎꯗꯦ꯫ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯄꯅ ꯂꯣꯛꯇꯨꯗ ꯑꯣꯟꯊꯈꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯑꯩꯁꯦ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯆꯍꯤ 2 ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩ ꯃꯤꯀꯞ ꯊꯣꯛꯏ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯕꯦꯗꯇ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯡꯗꯅ ꯏꯃꯥꯟꯅꯕ ꯑꯃꯗꯣ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯇꯥꯎꯗꯨ ꯍꯥꯟꯅ ꯎꯕꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯅ ꯏꯃꯥꯒꯤ ꯃꯔꯝꯗ ꯍꯪꯉꯤ꯫ ꯏꯇꯥꯎꯗꯨꯅ ꯀꯞꯅ ꯈꯨꯝꯃꯤ, ꯏꯇꯥꯎ, ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯃꯥꯗꯣ ꯀꯟꯕ ꯉꯝꯗ꯭ꯔꯤ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗꯒꯤ ꯑꯩ ꯃꯤꯠꯀꯤ ꯄꯤ ꯁꯤꯟꯊꯕ ꯈꯪꯍꯧꯗꯦ꯫ ꯏꯇꯥꯎꯗ ꯑꯩꯅ ꯑꯃꯨꯛ ꯆꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯇꯝꯃꯤ꯫ ꯏꯇꯥꯎꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏ, ꯏꯇꯥꯎꯒ ꯆꯠꯃꯤꯟꯅꯕ ꯃꯈꯣꯏ ꯃꯔꯤꯗꯣ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ꯫ ꯆꯤꯡꯗꯣ ꯍꯥꯏꯅꯕ ꯈꯔ ꯂꯩꯔꯝꯃꯤ꯫ ꯅꯇꯥꯎꯁꯨ ꯈꯪꯗꯕꯅ ꯏꯃꯥꯕꯨ ꯂꯥꯌꯦꯡꯅꯕ ꯅꯇꯥꯎꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯣ ꯀꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩꯁꯨ ꯏꯇꯥꯎꯒꯤ ꯐꯅꯕ ꯍꯥꯏꯅ ꯇꯧꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯆꯪꯉꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯏꯇꯥꯎ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯏꯇꯥꯎꯗ ꯍꯥꯏ꯫ ꯃꯐꯝ ꯑꯗꯨꯒꯤ ꯇꯝꯊꯤꯔꯕ ꯆꯤꯡꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯃꯤꯑꯣꯏ ꯀꯌꯥ ꯊꯋꯥꯏ ꯃꯥꯡꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯆꯤꯡꯗꯣ ꯃꯤ ꯑꯃꯠꯇ ꯆꯪꯕ ꯌꯥꯗꯅꯕ ꯁꯥꯏꯟꯕꯣꯔꯗ ꯑꯀꯣꯏꯕꯗ ꯁꯝꯕꯜ ꯂꯣꯏꯅ ꯈꯥꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯇꯝꯗ ꯃꯐꯝꯗꯨꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯈꯪꯗꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯤ ꯍꯥꯏꯅ ꯄꯪꯇꯧ ꯇꯧꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯅꯪꯒꯅꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯅꯥꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫